Ngasi tarik mari yumsakaisen numit asigi rasifal pizari. Mes rasigi oina thabak haitabadagi asoi angam thokpa laigani. Laimin chaminariba singa mot chanaroi. Bris rasigi oina wakan loksing thoktaba anam aha chuba thabak tawpada khurau thangba piri. Mithun rasigi oina sel lan chatpa michang watpa mina kalak yang thiba piri. Tumba kaya nungairoi. Karkat rasigi oina aremada sel chatpa sagai natai ka muknaba matamni hai singjarabadi kudong sagani. Singha rasigi oina yeknaba mapangal kanba mina yengthiba piri lalol itik yaroi. Kaina rasigi oina wakhal loksing thokpa thabak tawada mai pakani miga lalol itik tawinaba kanai. Tula rasigi oina tawruba thabakta kanaba yeknaba marai luppa Pangal thauna leipa thabak tawba matamni. Brisik rasigi oina aruba thabak pangthokpa ngamba pukning leitaba miga athoi ahen tanabda mai pai. Danu rasigi oina sa san garigi marida wathok pigadaba lei. Hiyai apanba potta tainai. Maka rasigi oina thabak thoramda mai pakpa lanthum chawkhatkani. Kuinadagi ningjarakpa thabak mapa chumgani. Kumba rasigi oina senthok marang kaigani miyamgi mari fagatli tunggi phirep semba yai. Mina rasigi oina lamtu arapa chatpa tinaba marum mapangdagi kanajaba phangba matamni.